Ngarang numidang wairam hek changsilakpa hairo pung taruk taki taret ki manung aswaida Delhi ki Lal Kila se. Pradhan Mantri na masida national flag ase host tawraga 15 August nataga 26 Republic Day nubitta lecture pisum ase. Masi ki Lal Kila asi ki around 300 meter ki manung. Ngasai ki wangang pham sidagi around 150 meter mukta lapa mafam dani hairi. Masida car parking ama leifam aduga Delhi ni dana yamna gathering oy mafam ni masida karak mi mayum makai chatna bagi bazar shopping taw rak bai tanja asida pokhai bani sini aduga hojik yamna kanna tigat hungpal li pokhai basida ahan bada mi ama sire ani sire hairam bada ki hojuk phaw bagi report matung ina mi 13 13 muk sirak bagi wani adubu Indian government na masi terrorist act ni hai pawfam sidi declare tawdri adubu chingnari yam kanna tijin humjin bagi thabak tawri aduga masi yamna shocking oil pa India ki mathakta chi challenge ki adugumba wafam amani aduga yamna sauningai oiba adugumba pot ni masi karamba group na torakpano haibase hojik fawbada kanamana su declare tawdaba aduga masi karamba pot na torakpano kamain oikibano haibase hojik faw clearly khangba ngamdaba adugumba wafam ni hairi adubu panic mode ta chathankre aduga India ki mafam khuding da hojik alert mode ta thamkre nainabusingna asumsu hairi maldi social media da masi confirm oidraga su India ki official site tege masi kanana tor ipa haibne declare to udraga su mi gi machin di tarani chamani aduna masi Pakistan ki site ko eramgani natraga atop kalup tu eramgani haibki mayama ma thisini adubu Indian government na masi terrorist act ni haiba kari ko declare to ki bataraga ti adorabati masi Pakistan na torakpani haina chingnabasu obe yaisini adubu social media da masi chibon mayam ama ngang tarak lai sini karigumba masi really asom ki side tagi mapan ki power tagi oirakba oiragati achouba tension ama oirakhiba yai haina yam kanna linari hojiki matamda India amdi Pakistan ki barakta tension ase asum high oitin lairabani asigi barakta ka Bangladesh ke su border da taina khotna ba amadi sauna ba kya lairibani asigi manungda hojik mafam mafam khuding da war ki saktam judam da ngak law matam asida masi India da asi oirakpasi India ki security da yam chawbu challenge ni aduna masi India ki side tagi chaw na masi action lorakani hai Delhi dadi CNG yam sijinai CNG ki gari amo masi yam sijinai aduna CNG pokhairak liba natraga masi gas cylinder pokhairak liba gas cylinder pokhai bata kadi aduk sathina sok loi palloi yamna gari gara yam sok pagwani kai pagwani aduna masi chingnabagi machak amati oiri yamna kana thijil humjil hai mafam mafam khuding da alert oikre aduga masi yamna kiningai pofam ni masi da karigumba foreign countries sing Bangladesh natraga Pakistan asom dagi khud yawram bataraba adu arabati war oikibagi chance haida laikre masi matam kuina ki matungda India da oiba thabakni Delhi guma famda aduga Pulwama attack oikiba adugi matungda Kashmir da terrorist attack oikiba masigi matungda mafam kya da masigi blast oibagi wari watai si thoina takiti adubu handak nangrang khongnarakpa matamsida India Pakistan ke barakta war oikraba matungda handak ase tuminna laikrabani operation sindur se toktana laikrabagumbani adubu masi amuka inghandabagi manungda marakta mi kangbu khraba lairabra makoina tawraklibra haibagi pauni adubu hojik India da masina baram alert mutang mutang oikre Jammu Kashmir de alert oikre aduga India ki border sing da loin alert ni hai hojik kaino tawri se khangde mathongom naidi aduna sikre mi sing tuki damakta pradhan mantri na compensation piba khotba compensation pira kyati India ki security ama masita hojik kaino irakle se wasi yam nungai to pau ni haina ngasi yam ngrang ngrang khong na media sing da naindra pring arang taki naindrakli aduga sikre mi sing nungai te kamai to no khangte aduga masi karom dagi hajil la tawri prakam bakang ma tawri pra macha macha ta do macha masuram gani asumaina पृथ्वी इंडिया की पीस सिक्योरिटी दा अटैक तौबनी मसी यामना नुंगाइतबा थबक अमनी थौदांग अमनी ओरिसे सीखिबा मिसिंग अदुकी फैमिली सिंग करी फिबम बरमनी मसी पुरमक से खंगदबा अमदी मीना कपलगा मनुंगदगी येंगलगा नोकपा कांगलुमसु लैरिब्रा काइनो इंडिया की होम मिनिस्टर अमित शाह मफमदा राष्ट्र जेंसन की येंगसिन की थिजिन की अदुगी मतुंगदा हाई होजिकी अयुकी पंगबो रिपोर्ट की मतुंगिना हाइरिबा ब्लास्ट असे I-10 को Hyundai gari amadagini sini hojik Hyundai gari asi kana gino hai bisim su thijilaglani aduki matungda
ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯌꯔ ꯋꯥꯔꯛ ꯇꯧꯕ ꯒꯥꯔꯤ 30-40 ꯆꯪꯉꯒ ꯃꯁꯤꯗ ꯃꯩ ꯀꯟꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤꯕꯁꯦ ꯑꯩꯈꯣꯏ ꯆꯥꯛꯅꯥ ꯆꯥꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯔꯝ ꯍꯥꯏꯅ ꯀꯅꯥ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯊꯣꯔꯛꯀꯅꯤ ꯊꯣꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ